Nungai bai ausang, lake nungai bai ausang. Tunggi matam oi bana. Lake nungai bai ausang, lake nungai bai ausang. Angang nawa singgi harau mathoi kajare. Angang nawa singgi harau mathoi kajare. Sabi sanau singgi pai mapuk minumole. Sabi sanau singgi pai mapuk minumole. Pale patau singgi wakal mayul sumle. Pale patau singgi wakal mayul sumle. Kungi matam oi bana. Lake nungai bai ausang, lake nungai bai ausang. Lake nungai bai ausang. Ai koi lake na katimba, naira anang tirude. Ai koi lake na katimba, naira anang tirude. Harai badu piyo ko laite nunde hai kade. Harai badu piyo ko laite nunde hai kade. Lakli basi Lakli basi ai koi nate gaurangani gauranga. Brajala mansing nalaba koi nadi kya chapani. Brajala mansing nalaba koi nadi kya chapani. Brajaraj mapari Shri Krishna duni. Brajaraj mapari Shri Krishna duni. Ai koi lake na katimba, naira anang tirude. Kungi matam oi bana. Lake nungai bai ausang, lake nungai bai ausang. Lake nungai bai ausang, lake nungai bai ausang. Lake nungai bai ausang. Gopi Singha Loinana Brajagi Gopi Singha Loinana Holy Nung sila. Kani chawba kuma khola ma tari si mabu man tuk toira male kai dui no sibo. Tomba nang asibu khangdra khangde bo. Dubara yaksanggi ne hol isai orari ne. Akhoi aboksu isai sakpa yauri khangaba. Hoi ni yaksang kuidre ko chawba. Adudi yaksangda aidi naka thingni bachakani nangdi chatloidra. Akhoi papa na yaroye. Ado naka thing bachapeda panglopa paisa duna kerodoino. Naka thing paisa duna ne aigi khungo ma laiduini khangbra. Nangdi paisa kyamna ni doriba. Naka thing paisa duna khungo leba konaroi kesu. Karigi kona dane paisa yamna phangni lupa 10 hin phangdini khangbra. Lupa 10 na khungo leba konabra ne phangloi kesu. Akhoi papa na ne aigi khungo ama ngarang leire khangaba. Ado ahong mani hai lupa yankhay nipal bibene hai akhoi papa na. Ado aigi simfu ma lai haiba. Aduga ne aidi akhoi boy dasu nini hoi dasu chakaniye. Adu oirabadi lupa yankhay hin phangduine. Aidi akhoi abo hoi da chatloibo yamna lape. Adu oiradi akhoi boy do ina chatminarase. Ado imada hangkhige akhoi imana ya ari chatsi. Hangrabasu ekta chase yaksangni kaisu chairoye. Imada haramna lamna chakanu hai imana. Nahamuk makha lekaida lila tawbado imada haramna yengba chatlure. Imana ibu thiba lae aduga ai he ubda imana kapke toriba. Aduga ne ai sekta kapni khangaba. Ado tomba imada haramlaga khoi ni chachi ko.
ꯑꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯛꯑꯦ ꯀꯩꯊꯦꯜ ꯀꯨꯝꯃꯛꯑꯦ ꯏꯃꯥ ꯏꯃꯥ ꯍꯥꯎ ꯅꯈꯣꯏ ꯑꯅꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯏꯃꯥ ꯀꯔꯤꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦꯀꯣ ꯉꯁꯤꯗꯤ ꯁꯦ ꯀꯣꯝꯂꯥ ꯑꯃꯈꯛ ꯌꯥꯎꯔꯤ ꯈꯔ ꯆꯥꯃꯤꯟꯅꯔꯣ ꯇꯣꯝꯕ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯀꯣꯝꯂꯥ ꯈꯔ ꯆꯥꯈꯨꯋꯣ ꯆꯥꯎꯕ ꯆꯥꯈꯣ ꯀꯣꯝꯂꯥꯗꯣ ꯆꯥꯅ ꯅꯌꯨꯝꯗ ꯆꯠꯂꯣꯀꯣ ꯏꯕꯨꯡꯉꯣ ꯅꯃꯥꯅ ꯆꯩꯕꯤꯔꯅꯤ ꯏꯟꯗꯣꯝꯆꯥ ꯇꯣꯝꯕ ꯆꯠꯂꯒꯦꯀꯣ ꯑꯧ ꯏꯃꯥ ꯑꯩꯒꯤ ꯌꯥꯎꯁꯪꯒꯤ ꯈꯣꯡꯎꯞ ꯀꯩꯗꯧꯉꯩ ꯂꯩꯗꯣꯏꯅꯣ ꯍꯥꯀꯨꯝꯁꯨ ꯂꯩꯗꯦ ꯀꯩꯗꯧꯒꯦ ꯏꯕꯨꯡꯉꯣ ꯉꯁꯤ 8-9 ꯋꯥꯠꯂꯤꯗꯅ ꯌꯥꯎꯁꯪ ꯅꯪꯅꯅꯕ ꯀꯣꯛ ꯍꯦꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯥꯀꯨꯝꯁꯨ ꯑꯗꯨꯝ ꯂꯩꯗꯦ ꯉꯁꯤ ꯀꯩꯊꯦꯜ ꯀꯨꯝꯃꯛꯄꯗ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯒ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯍꯥꯏꯗꯦ ꯉꯁꯤ ꯀꯩꯊꯦꯜ ꯀꯨꯝꯃꯛꯄꯗ ꯂꯩꯔꯛꯀꯅꯤꯅ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦꯍꯦ ꯏꯃꯥꯁꯨ ꯌꯥꯎꯁꯪꯒꯤ ꯀꯩꯊꯦꯜꯅꯤ ꯍꯥꯏꯗꯅꯅꯦ ꯃꯤꯕꯨ ꯑꯃꯠꯇ ꯀꯥꯔꯛꯇꯦꯗ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯁꯦꯝꯄꯣꯠ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯄꯣꯠ ꯁꯤꯠꯇꯦ ꯆꯤꯡ ꯃꯥꯟꯗꯒꯤ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗꯒꯤ ꯑꯄꯨꯟꯕ ꯄꯨꯔꯛꯄꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯌꯥꯡ ꯃꯍꯥꯖꯣꯟꯁꯤꯡꯅ ꯑꯄꯨꯟꯕ ꯊꯥꯗꯣꯛꯄꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯨꯄꯥ ꯈꯧꯖꯥꯎ ꯄꯥꯏꯔꯒ ꯂꯂꯣꯟꯕꯤ ꯃꯈꯣꯏꯅꯅꯦ ꯄꯩꯗꯨꯅ ꯊꯝꯂꯒ ꯃꯃꯜ ꯍꯟꯊꯅ ꯌꯣꯜꯂꯛꯄ ꯀꯥꯡꯕꯨꯗꯅ ꯄꯣꯠ ꯁꯤꯠꯂꯤꯗꯣ ꯑꯩꯈꯣꯏꯗꯤꯅꯦ ꯃꯈꯣꯏꯗꯒꯤ ꯈꯨꯠꯊꯥꯡ ꯂꯧꯔꯒ ꯌꯣꯟꯕꯅꯤꯅ ꯄꯣꯠ ꯁꯤꯠꯇꯦꯅꯦ ꯉꯁꯤꯗꯤꯅꯦ ꯍꯛꯆꯥꯡꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯑꯗꯨꯅ ꯀꯩꯊꯦꯜ ꯉꯟꯅ ꯀꯨꯝꯂꯛꯏꯕꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯦ ꯍꯧꯔꯛꯑꯅꯤ ꯃꯥꯗꯤ ꯌꯥꯎꯁꯪ ꯃꯇꯝꯕꯨ ꯑꯣꯏꯔꯛꯂꯕꯗꯤ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯑꯅꯤ ꯍꯛꯆꯥꯡ ꯉꯝꯂꯛꯇꯕꯕꯨ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯔꯤꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯁꯟꯙꯥ ꯃꯇꯝꯒꯤ ꯄꯣꯠꯀꯟꯅ ꯌꯣꯜꯂꯝꯗꯥꯏꯗ ꯄꯣꯠ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯆꯪꯂꯛꯏꯕꯁꯦ ꯍꯛꯆꯥꯡ ꯉꯝꯂꯛꯇꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ ꯌꯦꯡꯉꯣ ꯑꯩꯒꯤ ꯄꯣꯠ ꯌꯣꯟꯕ ꯌꯣꯟꯗꯕ ꯁꯤꯠꯄ ꯁꯤꯠꯇꯕ ꯁꯦꯟꯕꯨꯅ ꯎꯕꯤꯒꯗꯕ ꯅꯠꯇꯦꯗꯣ ꯍꯌꯦꯡꯗꯤ ꯁꯦꯂꯦꯞ ꯃꯥꯡꯕꯤꯒꯤ ꯃꯊꯣꯏ ꯍꯨꯜꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅꯅꯦ ꯏꯅꯦ ꯖꯨꯕꯣꯇꯤꯅꯅꯦ ꯂꯋꯥꯏꯗ ꯂꯥꯛꯑꯗꯣꯏꯕꯅꯤꯁꯦ ꯂꯥꯛꯑꯣꯅꯦ ꯈꯤꯠ ꯁꯨꯛꯊꯗꯅ ꯂꯩꯔꯅꯨ ꯍꯥꯏꯕ ꯏꯃꯨꯡ ꯆꯪꯂꯁꯦ ꯌꯦꯡꯉꯣ ꯅꯨꯃꯤꯠꯁꯦ ꯃꯝꯁꯤꯟꯈ꯭ꯔꯦ ꯂꯩꯅꯤꯅꯦ ꯏꯆꯥꯒꯤ ꯈꯣꯡꯎꯞꯇꯣ ꯌꯥꯎꯁꯪ ꯅꯪꯅꯅꯕ ꯏꯃꯥꯅ ꯁꯣꯏꯗꯅ ꯂꯩꯗꯧꯔꯤꯕ ꯅꯐꯤ ꯅꯔꯣꯟꯁꯨꯅꯦ ꯂꯩꯗꯧꯔꯤꯅꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯃꯈꯦꯁꯨ ꯂꯩꯇꯕꯅꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯩꯈꯦꯠ ꯎꯄꯨ ꯑꯍꯟꯕ ꯑꯃ ꯉꯁꯥꯏ ꯑꯌꯨꯛꯇ ꯂꯩꯔꯨꯕꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯃꯈꯣꯏ ꯕꯣꯏꯆꯥꯅꯦ ꯃꯣꯃꯣꯅꯦ ꯅꯨꯡꯊꯤꯟ ꯆꯨꯞꯄ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯁꯣꯀꯥ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒ ꯀꯩꯗꯧꯔꯤꯕ ꯃꯈꯦꯠ ꯑꯃꯨꯛꯇ ꯄꯤꯌꯨ ꯍꯥꯏꯔꯒ ꯃꯈꯦꯠ ꯎꯄꯨꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈꯔꯦ ꯑꯃ ꯂꯩꯕꯤꯒꯦ ꯍꯥꯏꯔꯒ ꯂꯩꯁꯨ ꯂꯩꯔꯝꯗꯦ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥ ꯏꯆꯥꯗ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯌꯦꯠꯐꯝ ꯂꯩꯇꯕꯅꯤꯅꯦ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤꯀꯣ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯅꯦ ꯑꯩꯁꯦ ꯑꯃꯝꯕꯗ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯡꯗꯥꯡ ꯁꯟꯙꯥꯁꯤꯗ ꯃꯤ ꯃꯌꯨꯝꯗꯒꯤ ꯃꯩ ꯂꯧꯔꯨꯕ ꯇꯥꯔꯤꯅꯦ ꯑꯩꯕꯣ ꯃꯤ ꯂꯣꯏꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯊꯥꯜꯂꯤ ꯑꯩꯈꯣꯏꯗꯤ ꯊꯥꯟꯗꯕ ꯄꯩꯁꯥꯅꯅꯤꯅꯦ ꯄꯩꯁꯥꯅ ꯈꯪꯉꯕ꯭ꯔꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯕꯤꯅꯥ ꯈꯣꯏꯗꯒꯤꯅꯦ ꯃꯩꯈꯦꯠ ꯂꯧꯔꯨꯈꯤꯒꯦꯀꯣ ꯏꯃꯥ 이보통비 따비조이. 너희기 ꯆꯦꯛ ꯃꯅꯥꯁꯦ ꯌꯥꯎꯁꯪ ꯅꯪꯅꯅꯕ ꯀꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯀꯦꯁꯤꯌꯥꯔ ꯑꯣꯏꯔꯤꯕ ꯅꯪꯅꯔꯥ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯇꯤꯚꯅꯔ ꯂꯨꯄꯥ 10,000 ꯄꯤꯒꯗꯕ ꯈꯪꯉꯕ꯭ꯔꯣ 사협다 해비우고 따비조이. 사협다 퍼스트 클래스 컨트랙터 너코이디 ꯆꯦꯛ ꯀꯥꯏꯕ ꯅꯪꯗ꯭ꯔꯕꯁꯨ ꯃꯩꯁꯥ ꯂꯥꯡꯂꯣꯏ ꯍꯧꯖꯤꯛꯄꯨ ꯌꯥꯎꯁꯪ ꯅꯪꯅꯕ ꯇꯣꯂꯣꯞ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯇꯥꯕꯤꯖꯣꯏ ꯅꯠꯇꯦ 따비조이ꯕꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯀ ꯁꯦꯡꯒꯥꯎ ꯄꯨꯟꯕꯒꯨꯝ ꯇꯧꯕꯗꯥꯏꯅꯦ ꯑꯗꯨꯗ ꯀꯩꯝ ꯈꯪꯗꯦ ꯑꯩ ꯅꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯇꯤꯚꯇ ꯍꯥꯏꯌꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯉꯥꯏꯈꯣꯅꯦ 따비조이 ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤꯁꯤꯗ ꯂꯨꯄꯥ 10,000 ꯈꯔ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯗꯨ ꯈꯛꯇꯕꯨ ꯑꯣꯏꯔꯕꯗꯤ ꯐꯔꯤꯅꯦ ꯅꯥꯀ ꯇꯦꯡꯕ ꯄꯥꯔꯇꯤ ꯃꯁꯤꯡ ꯊꯥꯔꯛꯀꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯁꯦ ꯄꯣꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯌꯥꯝꯒꯤ ꯑꯣꯁꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅꯅꯃꯛ ꯂꯨꯄꯥ 1,000 ꯈꯪꯉꯦꯗꯅ ꯑꯗꯨꯕꯨꯗꯤ 따비조이 ꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯕꯔꯥꯕꯔ ꯑꯗꯨꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯉꯥꯏꯈꯣꯅꯦ ꯍꯥꯏꯔꯛꯈꯤꯒꯦꯅꯦ ꯅꯥꯀ ꯇꯦꯡꯕ ꯄꯥꯔꯇꯤ ꯃꯁꯤꯡ ꯍꯥꯏꯔꯛꯈꯤꯒꯦꯅꯦ ꯁꯦ ꯃꯧ ꯅꯍꯥ ꯏꯔꯥꯡ ꯂꯩꯕ ꯃꯌꯥꯝ ꯑꯃ
Hanubi kangbu pareng mau naha kangbu gi lupa yangkai hanubi kangbu gi lupa kun madu tanate holy don maya mama mari ti sak chabu bu sangdi hai bani paisa pi bada nipa gi don lupa cham nupi gi don lupa chani makoi do nataba te holy di haraga hai ba naharo na pamjara ba ha singyen ga lairang ga khoimu ga saithar na sakba naharul gi party maya mama makoi du na hai ba lupa jawa thaba ga kari ga pullaga di lupa lisingama ai sen da na tene yu angang ma thake kwa cha ge churu thake ai khuta cha daga cha phaw thonggal limni ne khangabro ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯤꯔꯨꯕꯗꯨꯕꯨ ꯇꯥꯕꯤꯖꯣꯏ ꯃꯗꯨ ꯗꯟꯗꯤ ꯄꯥꯟꯕ꯭ꯔꯥ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯗꯕ ꯌꯥꯗꯦ ꯀ ꯍꯥꯏꯕ ꯑꯦꯛꯂꯣ ꯂꯩꯕꯖꯥꯠꯂꯣ ꯑꯩꯈꯣꯏꯗꯗꯤ ꯗꯟꯗꯤꯗꯒꯤ ꯈꯔꯕꯨ ꯍꯦꯜꯂꯤꯝꯅꯦ ꯈꯪꯉꯕꯣ ꯍꯩ ꯑꯉꯥꯎꯕꯁꯦ ꯍꯥꯏꯒꯦ ꯇꯥꯎꯅꯦ ꯏꯂꯦꯛꯁꯟ ꯊꯦꯡꯅꯒꯦ ꯂꯥꯏꯕꯛ ꯂꯩꯔꯒꯗꯤ ꯐꯤꯔꯥꯜ ꯑꯃꯨꯛꯇꯪ ꯄꯥꯏꯒꯦ ꯈꯜꯂꯤꯕ ꯑꯩꯈꯣꯏꯗꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯌꯥꯅꯅꯕ ꯆꯠꯇꯕ ꯌꯥꯗꯦꯅꯦ ꯇꯧꯕꯤꯔꯅꯨꯀꯣ ꯇꯥꯕꯤꯖꯣꯏ ꯊꯤꯀꯥꯗꯅ ꯔꯥꯖꯅꯤꯇꯤ ꯌꯥꯎꯕꯁꯦ ꯀꯩꯗꯧꯒꯦ ꯂꯩꯕꯥꯛꯁꯤ ꯀꯥꯡꯍꯣꯡ ꯆꯥꯏꯔꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯑꯦꯔꯥ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯍꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯋꯥꯃꯜꯂꯦ ꯑꯃꯨꯛꯇꯪ ꯄꯨꯡꯅꯧ ꯅꯧꯕ ꯃꯑꯣꯡ ꯑꯃꯗ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯒꯦ ꯇꯧꯕꯅꯤꯅꯦ ꯌꯦꯡꯉꯨ ꯂꯩꯇ ꯂꯥꯏꯔ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯅ ꯄꯤꯛ ꯊꯜꯂꯕꯅꯦ ꯍꯥꯏ ꯋꯥꯅꯤ ꯏꯍꯦ ꯂꯥꯏꯔ ꯅꯪ ꯍꯥꯏꯔꯒ ꯇꯥꯕꯤꯖꯣꯏ ꯑꯩꯍꯥꯛ ꯑꯩꯈꯣꯏꯁꯤ ꯅꯤꯡꯁꯤꯡꯉꯦ ꯇꯥꯕꯤꯖꯣꯏ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯄꯪꯊꯦꯡ ꯊꯦꯡꯂꯣꯏꯗꯕ ꯂꯩꯔꯒꯗꯤ ꯇꯥꯕꯤꯖꯣꯏ ꯑꯩꯈꯣꯏ ꯏꯆꯦ ꯐꯥꯎꯕꯗ ꯑꯃꯨꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯝꯃꯨ ꯇꯥꯕꯤꯖꯣꯏ ꯉꯥꯏꯈꯣ ꯀꯅꯥꯅꯣ ꯅꯪꯅ ꯅꯈꯣꯏ ꯏꯆꯦ ꯍꯥꯏꯔꯤꯁꯤꯕꯣ ꯇꯥꯕꯤꯖꯣꯏꯁꯤꯃ ꯑꯋꯥꯡ ꯂꯩꯀꯥꯏ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯕꯦꯝꯃꯜꯂꯨ ꯀꯥꯎꯔꯕ꯭ꯔꯣ ꯇꯥꯕꯤꯖꯣꯏꯕꯣ ꯀꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯁ꯭ꯀꯨꯜ ꯃꯅꯥꯛ ꯏꯍꯦ ꯑꯩꯁꯨ ꯇꯔꯪ ꯑꯃ ꯆꯠꯂꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯅꯣꯏ ꯏꯆꯦ ꯑꯃ ꯂꯩꯅꯦ ꯃꯗꯨꯗ ꯇꯥꯕꯤꯖꯣꯏ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯌꯥꯎꯁꯪ ꯃꯇꯝ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯃꯁꯥ ꯉꯝꯗꯦ ꯍꯦꯛꯇ ꯍꯥꯏꯕꯅꯦ ꯉꯁꯤ ꯉꯝꯂꯦ ꯉꯝꯗ꯭ꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯝꯃꯨ ꯇꯥꯕꯤꯖꯣꯏ ꯍꯣꯏ ꯑꯩ ꯆꯪꯒꯦ ꯗꯦ ꯀꯔꯤ ꯍꯥꯏꯔꯝꯃꯨ ꯍꯥꯏꯕꯅꯣ ꯊꯥꯕꯤꯖꯣꯏ ꯑꯩ ꯇꯣꯂꯣꯞꯁꯨ ꯐꯪꯍꯧꯗ꯭ꯔꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯜꯍꯧꯔꯤ ꯌꯥꯎꯁꯪ ꯅꯪꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯉꯥꯡꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯩꯔꯒꯅꯤꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯇꯥꯕꯤꯖꯣꯏ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯦ ꯑꯩ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏꯒꯤ ꯅꯕꯥꯏ ꯇꯥꯕꯤꯁꯛꯇꯨ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯄꯅꯦ ꯀꯗꯣꯝꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯀꯔꯤ ꯂꯩꯅꯥꯅꯣ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯦꯛ ꯄꯨꯟꯁꯤ ꯂꯣꯏꯈꯤ ꯆꯨꯝꯃꯤ ꯅꯣꯏ ꯏꯆꯦꯗꯣ ꯈꯔ ꯃꯑꯣꯡ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯇꯥꯕꯅꯦ ꯍꯣꯏ ꯇꯥꯕꯤꯖꯣꯏ ꯑꯩꯈꯣꯏ ꯏꯕꯥꯏꯗꯣ ꯁꯥꯔꯤꯗꯤ ꯐꯅ ꯀꯜꯂꯤ ꯊꯕꯛ ꯍꯦꯛ ꯀꯟꯃꯟꯕꯗꯒꯤ ꯃꯁꯥꯗꯣ ꯁꯣꯛꯍꯟꯖꯈꯤꯕꯅꯤ ꯃꯥꯅ ꯍꯣꯠꯅꯖꯔꯝꯕ ꯇꯥꯟꯖꯔꯝꯕ ꯁꯦꯜ ꯄꯨꯝꯅꯃꯛꯇꯣ ꯑꯔꯩꯕ ꯃꯥꯜꯆꯥꯡ ꯄꯨꯝꯅꯃꯛꯇꯣ ꯀꯥꯏꯗꯨꯅ ꯍꯣꯠꯅꯕꯗ ꯀꯥꯟꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜꯗꯣ ꯃꯉꯥꯏꯔꯦ ꯏꯪꯈꯣꯜꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨꯁꯨ ꯈꯨꯕꯥꯛꯃꯨꯛꯇ ꯄꯥꯛꯈ꯭ꯔꯦ ꯏꯪꯈꯣꯜꯗꯨ ꯇꯪꯈꯥꯏ ꯑꯃ ꯂꯧꯈꯤꯕꯗꯨ ꯀꯛꯆꯤꯡꯗꯒꯤꯅꯤꯅꯦ ꯑꯩꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ ꯃꯤꯅꯦ ꯉꯥꯏꯈꯣ ꯏꯪꯈꯣꯜꯗꯨꯅ ꯀꯩꯗꯧꯕꯗ ꯀꯥꯏꯈ꯭ꯔꯤꯕ ꯏꯕꯥꯏꯒꯤ ꯊꯕꯛ ꯑꯃꯒꯤ ꯋꯥꯅꯣꯝꯃꯗ ꯀꯥꯏꯈꯤꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯨꯄꯥ 90,000ꯒꯤ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯆꯍꯤ 5-6ꯒꯤ ꯄꯥꯈꯠꯂꯛꯄꯗ ꯇꯉꯥꯏ ꯐꯗꯅ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯇꯥꯕꯤꯖꯣꯏ ꯊꯕꯛꯁꯨ ꯑꯗꯨꯝ ꯑꯣꯏꯍꯧꯗ꯭ꯔꯦ ꯁꯦꯜꯗꯨꯁꯨ ꯍꯟꯗꯣꯔꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯃꯁꯥ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦꯗꯅ ꯇꯥꯕꯤꯖꯣꯏ ꯃꯗꯨꯒꯨꯝꯕ ꯊꯧꯑꯣꯡꯗꯨꯗꯅꯤ ꯄꯨꯟꯁꯤ ꯄꯥꯝꯃꯨꯅꯔꯛꯇ꯭ꯔꯤꯕ ꯋꯥꯐꯝꯁꯦ ꯊꯕꯛꯇꯨꯒꯤꯅꯤ ꯍꯥꯏꯗꯅ ꯋꯥꯅꯣꯝ ꯁꯦꯜ ꯂꯧꯔꯒꯗꯤ ꯊꯕꯛꯇꯨꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤ ꯁꯦꯜ ꯂꯧꯔꯤ ꯐꯔꯦꯅꯦ ꯈꯨꯗꯣꯡ ꯆꯥꯅꯗꯕ ꯐꯤꯕꯝꯗꯒꯤ ꯁꯣꯏꯅꯔꯒꯗꯤ ꯁꯦꯜꯗꯣ ꯑꯗꯨꯝ ꯍꯟꯗꯣꯛꯄꯤꯈꯣ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯅꯤꯅꯦ ꯃꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯄꯤꯒꯗꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯇꯥꯕꯤꯖꯣꯏ ꯀꯌꯥꯝ ꯈꯣꯏꯗꯧ ꯁꯥꯎꯒꯠꯀꯦ ꯈꯣꯏꯗꯧ ꯀꯌꯥꯝ ꯂꯪꯈꯠꯀꯦ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯌꯨꯛꯀꯤ ꯑꯃ ꯃꯉꯥꯟ ꯁꯤꯟꯅꯕꯒ ꯐꯤ ꯁꯦꯠꯂꯒ ꯍꯦꯛꯇ ꯆꯠꯊꯣꯛꯄꯤꯈꯤꯕ ꯀꯗꯥꯏꯗꯕꯨ ꯆꯠꯄꯤꯔꯤꯅꯣ ꯃꯟꯇ꯭ꯔꯤꯒꯤ ꯑꯦꯖꯦꯟ ꯁꯥꯍꯦꯕꯇꯨ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯇꯤꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯊꯦꯡꯅꯗꯦ ꯑꯗꯨꯒꯤꯅꯤꯀꯣ ꯆꯥ ꯊꯥꯡꯒꯠꯂꯤꯌꯦ ꯊꯛꯈꯣ ꯑꯌꯨꯛꯇ ꯑꯩꯅ ꯂꯣꯟꯕ ꯆꯥ ꯊꯛꯇꯕ ꯐꯅ ꯀꯨꯏꯔꯦꯅꯦ ꯅꯠꯇꯦ ꯃꯣꯏ ꯕꯕꯥꯒꯤꯁꯤꯕꯨ ꯑꯌꯨꯛꯇ ꯆꯥ ꯊꯛꯐꯝ ꯑꯇꯩ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯍꯦ ꯁꯛ ꯑꯁꯤꯃ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛ ꯉꯥꯡꯉꯅ ꯅꯅꯥꯗꯨ ꯂꯩꯕ꯭ꯔꯥ ꯍꯥ ꯑꯣ ꯑꯩꯒꯤ ꯅꯥꯁꯦ ꯌꯣꯟꯗꯤꯌꯦ ꯏꯕꯨꯡꯉꯣ ꯐꯔꯦꯅꯦ ꯌꯣꯟꯗꯦ ꯍꯥꯏꯔꯕꯅꯤꯅ ꯂꯩꯕꯤꯔꯔꯣꯏꯁꯦ ꯁꯦ ꯉꯥꯎꯁꯟꯅꯅꯨꯁꯦ ꯑꯃꯗꯨ ꯎꯅꯍꯧꯔꯣꯏꯀꯣ ꯆꯠꯂꯣ ꯆꯥꯗꯣ ꯈꯔ ꯁꯦꯝꯃꯨꯔꯣ ꯆꯠꯄꯨ ꯆꯠꯄꯤꯔꯨꯔꯅꯨꯗ ꯃꯣꯏ ꯕꯕꯥ ꯄꯤꯁꯨ ꯄꯤꯔꯔꯣꯏꯗꯕ ꯍꯥꯠꯈ꯭ꯔꯦ ꯈꯪꯂꯕ ꯁꯦꯟꯐꯝꯗꯣ ꯇꯥꯟꯅꯔꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯔꯨꯗꯒꯦ
ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯦꯜ ꯊꯧꯕ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯄꯦꯗ꯭ꯔꯣ ꯉꯥꯡꯗꯨꯅꯅꯦ ꯄꯨꯡ 9 ꯐꯥꯎꯕꯅꯦ ꯃꯣꯏ ꯕꯕꯥꯕꯨ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ ꯃꯤ ꯐꯝꯗꯨꯅ ꯂꯩꯔꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯐꯝ ꯆꯠꯐꯝ ꯐꯥꯎꯕ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯦ ꯁꯦꯟꯕꯨꯗꯣ ꯃꯣꯏ ꯕꯕꯥꯒ ꯑꯃꯨꯛꯇꯗꯤ ꯎꯅꯧ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯑꯩꯅ ꯆꯠꯂꯤꯕꯁꯤꯒꯤ ꯃꯇꯨꯡ ꯇꯥꯅ ꯑꯩ ꯁꯦꯜ ꯊꯧꯕ ꯆꯠꯂꯔꯣꯏ ꯄꯤꯔꯦ ꯐꯔꯦ ꯄꯤꯔꯛꯇ꯭ꯔꯦ ꯐꯔꯦ ꯄꯩꯁꯥ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕꯒ ꯑꯩ ꯑꯍꯟꯗꯨꯒ ꯎꯅꯒꯦ ꯃꯥꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯃꯌꯨꯝꯗ ꯆꯠꯀꯦ ꯇꯧꯕꯗꯤ ꯃꯁꯤꯒꯤ ꯁꯦꯟꯐꯝꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯃꯥꯌꯣꯛꯅꯗꯨꯅ ꯉꯥꯡꯅꯅꯤꯡꯈ꯭ꯔꯦꯗ ꯅꯠꯇꯦ ꯑꯩꯅ ꯆꯠꯂꯨꯒꯦ ꯑꯩꯒ ꯉꯥꯡꯅꯒꯦ ꯍꯥꯏꯔꯒ ꯃꯣꯏ ꯕꯕꯥꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯐꯔꯛ ꯇꯥꯔꯛꯀꯅꯨꯀꯣ ꯋꯥꯐꯝꯁꯦ ꯅꯤꯄꯥ ꯃꯁꯦꯜ ꯆꯠꯊꯅꯈꯤꯕꯅꯤ ꯅꯈꯣꯏꯒꯤ ꯅꯊꯧ ꯂꯩꯇꯦꯀꯣ ꯅꯨꯄꯤꯅ ꯃꯩꯅꯥ ꯐꯔꯤꯕꯅꯤ ꯀꯥꯏꯗꯨꯅ ꯑꯩ ꯃꯗꯣ ꯌꯥꯗꯦꯀꯣ ꯍꯦ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯊꯧꯔꯤꯁꯦ ꯍꯥ ꯅꯪ ꯃꯉꯥꯏꯔꯦꯕ ꯊꯧꯔꯤꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯄ ꯋꯥ ꯉꯥꯡꯅꯕꯗꯤ ꯃꯦꯟ ꯇꯥꯅ ꯑꯃꯨꯛꯇ ꯉꯥꯡꯅꯕꯤꯔꯛꯇꯦ ꯍꯜꯂꯛꯂꯒ ꯌꯨꯝꯗ ꯁꯥꯎꯕꯗꯨꯅ ꯀꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯃꯣꯏ ꯕꯕꯥ ꯋꯥ ꯃꯦꯟ ꯇꯥꯅ ꯉꯥꯡꯅꯒꯗꯕ ꯃꯇꯝꯗꯨ ꯑꯃꯨꯛꯇ ꯐꯪꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯈꯣꯡꯐꯝꯗ ꯆꯠꯂꯤꯕꯅꯤ ꯑꯩ ꯈꯪꯉꯤ ꯒꯣꯄꯥꯜ ꯁꯅꯥꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯔꯣꯟꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯊꯝꯃꯤ ꯂꯩꯁꯅꯨ ꯃꯈꯣꯏꯗꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯅꯤ ꯇꯣ ꯑꯗꯨꯅꯦ ꯂꯨꯔꯤꯕꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯆꯠꯀꯦ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯕꯕꯥ ꯇꯁꯦꯡꯕꯃꯛꯇꯤ ꯇꯥꯕꯤꯖꯧ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯍꯥꯏꯕꯁꯦ ꯑꯔꯥꯏ ꯑꯆꯝ ꯑꯃꯅ ꯍꯦꯛꯇ ꯌꯥꯔꯝꯗ꯭ꯔꯦ ꯈꯨꯀꯟ ꯄꯥꯡꯍꯟꯕ ꯀꯥꯡꯕꯨ ꯅꯠꯇꯅ ꯈꯨꯠ ꯊꯥꯔꯨꯕ ꯌꯥꯗ꯭ꯔꯦ ꯅꯠꯇꯦ ꯏꯕꯣꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯁꯦꯟꯐꯝ ꯑꯗꯨ ꯑꯁꯨꯃꯛ ꯍꯟꯗꯣꯔꯛꯇ꯭ꯔꯕꯔꯥ ꯍꯣꯏ ꯃꯐꯝ ꯈꯪꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯃꯤꯒꯤ ꯁꯦꯜꯗꯤ ꯁꯤꯡꯗꯕ ꯌꯥꯗꯕ ꯐꯤꯕꯝꯗ ꯂꯥꯛꯄꯅꯤꯅ ꯏꯪꯈꯣꯜꯗꯣ ꯀꯥꯏꯈꯤꯕꯅꯤ ꯇꯥꯕꯤꯖꯧ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯨꯀꯟ ꯄꯥꯡꯍꯟꯕ ꯀꯥꯡꯕꯨꯅ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯠꯄ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯔꯜ ꯃꯟꯕꯗꯤ ꯀꯤꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯇꯥꯕꯤꯖꯧ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯒꯤ ꯁꯦꯟ ꯁꯣꯛꯂꯨꯔꯒꯗꯤ ꯃꯄꯨꯟꯁꯤ ꯑꯗꯨꯝ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏ ꯐꯤꯕꯝ ꯑꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯇꯥꯕꯤꯖꯧ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯄꯩꯁꯥ ꯂꯧꯈꯤꯕ ꯃꯤꯁꯛ ꯑꯗꯨꯃꯛ ꯀꯅꯥꯅꯣ ꯏꯕꯣꯇꯣꯝꯕꯤ ꯇꯥꯕꯤꯖꯧ ꯃꯤꯁꯛ ꯑꯗꯨ ꯇꯥꯕꯤꯖꯧ ꯑꯩ ꯍꯥꯏꯖꯔꯣꯏ ꯇꯥꯕꯤꯖꯧ ꯍꯥꯏꯌꯣ ꯏꯕꯣꯇꯣꯝꯕꯤ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯠꯇꯦ ꯇꯥꯕꯤꯖꯧ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯇꯥꯕꯤꯖꯧ ꯏꯕꯣꯇꯣꯝꯕꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯌꯥꯝꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯍꯥꯏꯌꯣ ꯅꯣꯏ ꯅꯕꯥꯏꯒꯤ ꯄꯩꯁꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯌꯣ ꯇꯥꯕꯤꯖꯧꯒꯤ ꯃꯔꯨꯞ ꯏꯁꯇꯦꯠ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅꯤ ꯇꯥꯕꯤꯖꯧ ꯀꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯏꯁꯇꯦꯠ ꯃꯤꯅꯤꯁꯇꯔ ꯑꯗꯨꯃꯛꯅ ꯀꯔꯤ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯐꯔꯦ ꯏꯕꯣꯇꯣꯝꯕꯤ ꯐꯔꯦ ꯅꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯦꯟꯐꯝꯗꯣ ꯑꯩ ꯁꯣꯏꯗꯅ ꯉꯁꯤ 5-10ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯟꯗꯣꯛꯍꯟꯒꯦ ꯑꯩ ꯁꯣꯏꯗꯅ ꯍꯟꯗꯣꯛꯍꯟꯒꯦ ꯏꯕꯣꯇꯣꯝꯕꯤ ꯇꯥꯕꯤꯖꯧꯅ ꯃꯗꯨꯝꯇ ꯌꯥꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ ꯃꯗꯨꯝꯇ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯑꯩ ꯁꯤꯟꯒꯦ ꯑꯩ ꯁꯣꯏꯗꯅ ꯁꯤꯟꯒꯦ ꯏꯕꯣꯇꯣꯝꯕꯤ ꯅꯠꯇꯦꯅꯦ ꯇꯥꯕꯤꯖꯧ ꯑꯩ ꯄꯨꯡꯁꯤ ꯑꯣ ꯏꯝꯐꯥꯜ ꯌꯧꯕ ꯊꯦꯡꯒꯅꯤ ꯇꯥꯕꯤꯖꯧ ꯑꯩ ꯈꯪꯕ ꯈꯪꯍꯧꯗ꯭ꯔꯦ ꯊꯦꯡꯉꯦ ꯐꯔꯦ ꯑꯩ ꯌꯧꯅꯅꯕ ꯇꯧꯔꯒꯦ ꯍꯣꯔꯦꯟꯗꯣ ꯊꯦꯡꯈ꯭ꯔꯒꯗꯤ ꯑꯩ ꯆꯪꯂꯔꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯪꯂꯒꯦ ꯊꯦꯡꯗ꯭ꯔꯒꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯏꯆꯦ ꯈꯣꯏꯗ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯆꯪꯂꯨꯒꯦꯀꯣ ꯏꯕꯣꯇꯣꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯕꯤꯖꯧ ꯐꯔꯦ ꯑꯩ ꯌꯧꯔꯒꯦ ꯏꯃꯥ ꯆꯥꯛ ꯉꯝꯗꯕ꯭ꯔꯥ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯆꯐꯨꯗꯒꯤ ꯆꯥꯛꯁꯦ ꯁꯥꯍꯜꯂꯕꯅꯤ ꯆꯥꯊꯣꯛꯑꯔꯣ ꯑꯩꯗꯤ ꯆꯥꯔꯔꯣꯏ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯃꯩ ꯌꯥꯏꯔꯒ ꯐꯕꯒꯨꯝ ꯇꯧꯏꯅꯦ ꯃꯩꯁꯦ ꯉꯥꯏꯍꯥꯛꯇ ꯌꯥꯏꯈꯤꯒꯦ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯆꯦꯡ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯅꯪꯅ ꯆꯥꯒꯗꯕꯗꯣ ꯆꯥꯔꯒ ꯇꯨꯝꯃꯨꯔꯣ ꯑꯩꯉꯣꯟꯗꯅꯦ ꯋꯥ ꯌꯥꯝ ꯍꯥꯏꯔꯛꯈꯤꯅꯨꯀꯣ ꯏꯃꯥ ꯈꯨꯝꯕ ꯌꯥꯝ ꯋꯥꯏꯀꯣ ꯏꯃꯥ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯗꯣ ꯈꯣꯡꯎꯞ ꯂꯩꯕꯤꯌꯨꯀꯣ ꯂꯩꯒꯦ ꯌꯥꯎꯁꯪ ꯅꯪꯅꯕꯀꯣ ꯍꯣꯏ ꯃꯤ ꯈꯪꯉꯦ ꯃꯤ ꯇꯣꯝꯕ ꯂꯩꯗ꯭ꯔꯗꯤ ꯈꯪꯉꯦ ꯇꯨꯝꯃꯨꯔꯣ ꯀꯔꯤ ꯂꯥꯏꯍꯧꯅꯣꯅꯦ ꯁꯤꯕꯣ ꯃꯩ ꯌꯥꯏꯔꯒ ꯐꯔꯛꯏꯅꯦ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯂꯥꯏꯍꯧ ꯍꯧꯔꯕꯗꯤ ꯃꯩ ꯌꯥꯏꯅꯨ ꯍꯥꯏꯅꯦ
이승나 머롤 ꯑꯃ ꯈꯧꯔꯥꯡꯉꯤꯕ ꯑꯌꯤꯡꯕ ꯊꯛꯄꯁꯨ ꯐꯔꯝꯃꯣꯏꯁꯦ ꯍꯧꯖꯤꯛꯄꯨ 이승 ꯂꯨꯝꯈꯤꯗ꯭ꯔꯅꯦ ꯁꯤꯡꯁꯤꯁꯨ ꯀꯣꯟꯅꯒꯗꯕ ꯃꯥꯟꯗꯦꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯃꯥꯟꯈ꯭ꯔꯦꯗ ꯒꯥꯔꯤ ꯈꯥꯝꯃꯤꯁꯦ ꯀꯅꯥꯅꯣꯅꯦ ꯂꯥꯛꯏꯁꯤꯕꯣ 이때마, 이때모, ꯀꯅꯥꯅꯣ 아이네 이때마, 아이네 비조이네. ꯑꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ 이따ꯏꯃ ꯊꯣꯡ ꯍꯥꯡꯗꯣꯛꯀꯦ 그이노 너미 덱 따바가 파뭉 짱나라브로. 아이디 그텐 볼락다소 이때마 위행로래. 비조이 ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ ꯁꯦ ꯐꯤꯗꯥꯁꯦ ꯃꯑꯣꯡ ꯆꯥꯕꯒ ꯂꯩꯇꯦꯀꯣ 이따ꯏꯃꯒꯤꯗꯤ ꯕꯨꯡꯉꯣ ꯁꯦ ꯐꯥꯟꯁꯤꯗꯅꯦ ꯄꯥꯡꯅ ꯁꯥꯟꯅꯕ ꯐꯝꯃꯨꯁꯦ 야래다 야래 이때마 파우 파만 그래 야래 야래. ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯒꯦ ꯅꯊꯟꯇꯔꯣ 이타 타ꯖꯗꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯤ ꯍꯥꯏꯒꯗꯕ ꯂꯩꯒꯦꯅꯦ ꯅꯪꯕꯣ 가나수 야우데 아이 돔타네 이때마. 아이 타박 마팜다기 할락바네. 통라바당 아이리. 마탐수 뻥탱탱다바시다 바오 마타 이때마다 하이람게 장락바니네 이때마. 하 ꯀꯅꯥꯒꯤ ꯀꯔꯤ ꯄꯥꯎꯅꯣ 이보톰비도. ꯀꯔꯤ ꯍꯥꯏꯔꯛꯄ 이보tom비ꯅ 이보톰비도 오피스 타독바 야드레. 아두가 돌롭수 팡드리. 야우성 낭나나바 돌롭 팡가니. 돌롭백 팡바가 앙앙기 마피 머롤 레이브 낭나나바 라카니 하이락바니네 이때마. ꯍꯣꯏ ꯍꯣꯏ 비서야 아두 이때마. ꯃꯥ ꯑꯩꯕꯨ ꯀꯥꯎꯗꯤ ꯀꯥꯎꯗꯦꯗꯅ 그리기 이보톰비네 이때마 까오고도림노네. 이때마. 이때마나 이보톰비부 와로비로노. सही मरी मंगा से मखोई की ऑफिस की थबक थिका मयाम अमा इन लौरी अदुना अखोई हनी से तोइन उने महागेगा वारी वताई सानब खुदिंगी इतैमगी वारी सु नोंमत याउदब लेते इतैमगी वाफम पुंब आई लोइना खंगले तैमा अइना खंग्रिङैददि खंग्रे हौजिक्ति आई खंगले तारे इबोतोंबिगा आइगा लेरिङैदा इतैमना करिगी पंगवा वागदगे ले तैमा बिचो 이따이만은 ꯆꯍꯤ 12 ꯂꯨꯈ꯭ꯔꯥ ꯑꯣꯏꯅ ꯂꯩꯔꯛꯄꯁꯤꯗ ꯄꯨꯟꯁꯤꯁꯤꯗ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅꯅꯦ ꯀꯅꯥꯃꯠꯇꯅ 이따이마다 ꯍꯥꯏꯔꯛꯈꯤꯗ꯭ꯔꯤꯅꯦ 이때마 ꯇꯣꯜꯂ ꯇꯥꯔꯕꯤ ꯑꯩꯒꯨꯝꯕꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕꯤꯕ ꯁꯃꯥꯖ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯎꯔꯝꯂꯤꯕ 비조이 이따이마디 잉악뿡악래다 이붕어 이때마 마담 아마다 아이슈 얌나 와나 낭나 구동 싸드나 하우라키바니 이때마 이때마기 피범마 심막니 아이가 아이기 이마가다 쌉싸나 토키바다 혹시키 옷세이 마말라시다 이때마나 와람가다바 뿜바이 로이나 강이 이때마 아이기 본시다기 아이나 마약 생나 강제바 바라마나 본시기 람비시다 까리고마 콩팜 마마땅 소이나 탕기바다 얌나 상나 아소이바 콩팜다 달라이갈레 하두막부 본시기 아로이바 메쿠 파오바 숨나 로이크라가니 하이바디 야디 에테마 호이비고 이사누파 마하우라이 하이바 마기 망란다네 सही निफुसु फात्रिबी आइना आइबु पोकबी इमागुबी हनुबी मयामदुगी लगतने इकाइकी खंगदना लुकमाई पानबी अमगी सक्तम लौरी बनीने आइसे इतैमा ख्वाइरमन कैथेल मयाइसिदा इतैमन लुकमाई पानबी अमोइना लैबसे मतम यामना वाले यारगदी थोंगाल सिदा पान दुकाल अमगा चायोन फम अमगा पानखनब होना सिदा इतैमा मरल लैब मियोइनने सेन चौखटनब होनबगी वाखल लौसिंगदो लाइरा नंग अखोगी वाखलदसु अदुम लैने बिजो अदुबुने थबक ओइना पांगथोकपदि सेमपोट लैतबनने
ꯏꯊꯃꯣꯏꯁꯤꯗꯅꯦ ꯏꯇꯣꯝꯇ ꯈꯟꯖꯔꯒ ꯑꯗꯨꯝ ꯇꯣꯛꯏꯗꯣ ꯅꯠꯇꯦ ꯏꯇꯩꯃꯗꯤ ꯅꯠꯇꯦ ꯏꯇꯩꯃꯒꯤ ꯋꯥꯈꯜ ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯦ ꯁꯣꯏꯗꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯁꯤ ꯏꯇꯩꯃ ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯟꯄꯣꯠ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ ꯏꯇꯩꯃ ꯀꯔꯝꯅ ꯕꯤꯖꯣꯏ ꯇꯥꯕꯤ ꯁꯛ ꯂꯩꯔꯤꯉꯩꯗ ꯒꯣꯄꯥꯜ ꯁꯅꯥꯅ ꯂꯧꯈꯤꯕ ꯂꯨꯄꯥ 90,000 ꯑꯩꯅ ꯄꯩꯁꯥ ꯑꯃꯠꯇ ꯋꯥꯠꯇꯅ ꯃꯉꯣꯟꯗꯒꯤ ꯉꯁꯤ 12 ꯊꯥ ꯃꯈꯥꯏꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯏꯇꯩꯃ ꯕꯤꯖꯣꯏ 이때마 온톡pan이다고 아이기 부하는바도 마나 소이드는 와리 떠오리니 마리 이때마 뿌나박시 아이 이보돈비되게 강문에 비조이 낭나 이때마 분웅시라마디네 고팔타라르기 셀푸비라 까누고 이때마다 호이 matang sarabadi wari sage harabadi karisu kaide taubadadi aigi yumsida masamangna senpamdo aiga hek kusinna banatabadi ai lauroi bisoy 거리기노 이때마 bisoy itaima haige tao senpamdo tauba nongma nakoi nayamana gopal sanagida sale Namittuda troki mataw dokto. Hey, ngako ne nang muni ne ngako ne. Hey, ngai khu harga. 아이디 나코이 마실 ngang bra khalure inoksa karino khondu kanna hai khreda Khon kan bai bu kari no. Ha. Hey, lengano. Uribar se. Se nongmai ya bitu ni se nongmai. Nang matung manau Gopal Sanagi da sel thoba lakidra ha mase turi ngai sida mat thoba sin ne khayo se ne chalu 한국말 라키다고 nang lakidra ha yare masi mana ngamaga hagul sa sar kasur yare masi koi sala silau se lao ai lâu nè ai bu amuk ta sauro lao Kaidaurage haiba. Haima. Kaino tawrai sidi. Haima. गोपाल सना खोईगी लैरक्तगी थोरकपदा नोंमै अतेनबा पाइबा मखोई मरी खगना Tapna kakatpiyo. ꯑꯩꯒꯤ ꯊꯕꯥꯛꯁꯤꯗ ꯈꯣꯡꯄꯥꯛꯅ ꯅꯦꯈꯥꯏꯔꯤꯕꯅꯤꯅꯦ Karinone harisibu moi baba. Nati. Makoibu masak khangakpara haibani. ꯈꯪꯗꯦ Tapna ang tapambiyo si. Tapna. Karino swai ka si itataleta. ꯉꯁꯤꯗꯣ ꯑꯩ ꯒꯣꯄꯥꯜ ꯁꯅꯥꯒ ꯋꯥ ꯈꯔ ꯀꯟꯅ ꯉꯥꯡꯅꯔꯨꯔꯦ 이베멀 Kaidaurage. ꯃꯁꯤ ꯀꯣꯟꯅ ꯇꯝꯒꯦ ꯌꯥꯔꯗꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯆꯠꯁꯤꯕ Sasi. ꯑꯃꯨꯛꯇ ꯆꯠꯁꯤꯕ Tapna ang tapambiko gyan tana. ꯑꯩ ꯌꯥꯝꯅ ꯋꯥꯔꯦꯅꯦ Hoy. ꯑꯩ ꯌꯥꯝꯅ ꯋꯥꯔꯦ मखादि कमदौरबा हायुतेमा Matamdudadi aigi isanupase mapok tayaw. Numitudane bizoy. Itay magini haiba lupa mapawa ekleitaba. Isagi mangagtagi lupagi marido. Kudagta. Tanong yay ko'y da kaitog lagane. Hospital na sali. Casualty sang laga. Hidak lang tagkaratay naga. Kapta na ba sana na ba hidak maming iba siya mapiraga. Karisu tauroy sa lohay. Yumda dumalaki. नतिने हॉस्पिटल पुखत्म मतमदुदा
ꯊꯕꯥꯛꯀꯤ ꯁꯔꯨꯛ ꯀꯀꯥꯗꯣ ꯑꯦꯛꯁꯔꯦꯒ ꯑꯃꯠꯇ ꯂꯧꯈꯤꯗꯕ꯭ꯔꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯧꯈꯤꯗꯦ ꯏꯕꯨꯡꯉꯣ ꯂꯧꯈꯤꯗꯦ ꯗꯥꯛꯇꯔ ꯈꯅꯥꯗ ꯂꯦꯝꯅ ꯂꯧꯐꯝ ꯊꯣꯛꯄ ꯑꯦꯛꯁꯔꯦꯗꯣ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯦꯆꯤꯟ ꯌꯥꯈꯤꯗꯦꯅꯦ ꯀꯔꯤ ꯃꯤ ꯀꯟꯒꯗꯕ ꯗꯣꯛꯇꯔꯅ ꯃꯤ ꯃꯔꯛꯇ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯛꯂꯕꯗꯤ ꯂꯥꯏꯔ ꯅꯪ ꯄ꯭ꯔꯖꯥꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯃꯤ ꯃꯔꯛꯇ ꯃꯤ ꯂꯂꯣꯟꯕ ꯀꯥꯡꯕꯨꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯦ꯫ ꯍꯥꯏꯌꯨ ꯏꯇꯩꯃ, ꯈꯨꯅꯦꯛꯇ ꯇꯥꯗꯒꯤ ꯄꯨꯟꯁꯤꯕꯨ ꯁꯤꯡꯅꯔꯛꯈꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯣ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯕ꯭ꯔꯥ ꯏꯇꯩꯃ? ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯈꯪꯗꯦ ꯄꯨꯂꯤꯁꯅꯤꯁꯨ ꯍꯥꯏ ꯒꯣꯄꯥꯜ ꯁꯅꯥꯒꯤ ꯃꯤꯅꯤꯁꯨ ꯍꯥꯏ ꯈꯪꯕ ꯑꯗꯨꯝ ꯉꯝꯈꯤꯗ꯭ꯔꯦ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯅꯈꯣꯏ ꯇꯥꯗꯒꯤ ꯃꯁꯥꯗ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅꯅꯦ ꯄꯨꯟꯁꯤ ꯑꯗꯨꯝ ꯂꯣꯝꯈ꯭ꯔꯦꯅꯦ 이태이마 비조이 나야ambagi aroiba mikuptuda aingonda hairami ꯑꯉꯥꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯈꯥꯔꯣꯝꯒꯤ ꯆꯥꯎꯕ ꯈꯣꯏꯗ ꯁꯥꯟꯅꯈ꯭ꯔꯤ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯊꯕꯛ ꯑꯁꯤ ꯆꯈꯥꯏꯕꯗꯧꯅ ꯇꯧꯏꯁꯦ꯫ ꯇꯞꯅ ꯄꯣꯊꯥꯕꯤꯌꯣ ꯌꯥꯝꯅ ꯋꯥꯈ꯭ꯔꯦꯗ ꯏꯕꯦꯝꯃ꯫ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯪꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯁꯤꯕꯨ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯔꯤꯅꯣ ꯃꯣꯏ ꯕꯕꯥ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯁꯤꯕꯨ ꯋꯥꯅꯦꯗꯅ ꯍꯦꯛ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯀꯣꯟꯗꯨꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ ꯏꯕꯦꯝꯃꯜ꯫ ꯀꯔꯤꯅꯣ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯅꯧꯅ ꯂꯨꯞꯈ꯭ꯔꯥ ꯑꯣꯏꯔꯕꯤ ꯑꯃꯅ ꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗꯕꯗꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯔꯤꯅꯣ ꯃꯣꯏ ꯕꯕꯥ ꯁꯣꯏꯔꯣꯟꯗꯧꯅ ꯁꯨꯝ ꯑꯁꯤꯠ ꯑꯋꯥꯟ ꯊꯥꯒꯤ ꯅꯨꯡꯁꯤꯠꯇ ꯇꯦꯔꯥ ꯃꯐꯣꯟꯒꯨꯝ ꯑꯣꯏꯍꯟꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯒꯣꯄꯥꯜ ꯁꯅꯥꯗ ꯁꯦꯜ ꯊꯧꯕ ꯆꯠꯂꯨꯔꯅꯨ꯫ ꯃꯥꯅ ꯃꯁꯥꯅ ꯂꯥꯛꯂꯒ ꯄꯤꯒꯦ ꯍꯥꯏꯕꯅꯤꯀꯣ ꯏꯕꯦꯝꯃ꯫ ꯀꯩꯗꯧꯔꯒꯦ? ꯇꯞꯅ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯕꯕꯥ? ꯑꯩ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ꯫ ꯇꯞꯅ ꯍꯣꯟꯕꯤꯌꯨ ꯃꯣꯏ ꯕꯕꯥ꯫ ꯁꯣꯔꯁꯤ ꯐꯨꯜꯂꯦꯏꯕꯦꯝꯃ꯫ ꯃꯣꯏ ꯕꯕꯥ! ꯑꯗꯨꯒꯅꯦ ꯕꯤꯖꯣꯏ ꯏꯇꯩꯃꯒꯤ ꯄꯨꯟꯁꯤꯗ ꯅꯌꯥꯝꯕꯅ ꯌꯥꯔꯝꯗꯕ ꯋꯥꯐꯝꯗꯣ ꯋꯥꯡꯃꯜꯂꯥꯅ ꯑꯩ ꯆꯠꯂꯣꯏ ꯕꯤꯖꯣꯏ ꯏꯇꯩꯃ ꯆꯠꯂꯣꯏꯀꯣ꯫ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕꯅꯦ ꯏꯅꯝꯃ ꯀꯩꯔꯣꯏ ꯏꯕꯨꯡ ꯂꯩꯀꯥꯏ ꯍꯥꯏꯅꯩꯗꯣ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯏꯄꯥ ꯅꯨꯄꯥꯗꯨꯗꯤꯅꯦ ꯃꯗꯨ ꯅꯠꯇꯦ꯫ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯅꯦ ꯑꯗꯨꯗ ꯏꯇꯩꯃꯅ ꯌꯥꯈꯤꯗꯕꯅꯤꯅꯦ ꯕꯤꯖꯣ꯫ 이태이마 파래 와클로 답답이로 와클로 답답이로 이태이마 아이 짭짜네 이태이마다 아래빠 와디 하이람나로 ngamlabadi 이태이마나 빰바도막 타복거나 빵톡빵 ngam브리앙게 아도 마탐시 레이션크레 아야목 여르게 이태이마 파래네 이붕어 여우러 도 이태이마 세 ngasi matang ama sadre yamba yamdaba lupa yankai sidang itema kenom sabiu se tema se karigi damak no bijoy madu taw no ibungo itema kari no itema manau ni pa amana mathai madang amjaba sel kharadang sa thakna ba pi basi kari kai ba leiba ge itema nati ai bu itema na ta pi sakki manau mani haina khanma ngamdrabra ne itema bijoy hoi
ꯀꯗꯥꯏ ꯄꯤꯔꯝꯃꯣ ꯍꯣꯏ ꯏꯇꯩꯃ ꯁꯦ ꯁꯤꯝꯇ ꯄꯥꯏꯁꯟꯕꯤꯌꯣ ꯑꯗꯨ ꯏꯇꯩꯃ ꯑꯩ ꯌꯧꯔꯒꯦ ꯌꯧꯔꯣ ꯇꯣꯝꯕ ꯅꯪꯒꯤ ꯄꯤꯁꯀꯥꯏ ꯂꯩꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯂꯩꯔꯦ ꯇꯨ ꯌꯥꯛꯁꯪꯕꯨ ꯀꯩꯗꯧꯉꯩꯅꯣ ꯍꯪꯆꯤꯠꯅꯦ ꯈꯪꯉꯕ꯭ꯔꯥ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟꯗ ꯁꯨꯝ ꯌꯥꯝꯅ ꯌꯣꯜꯂꯤꯉꯣ ꯅꯅꯥꯎꯈꯣꯏꯁꯨ ꯂꯣꯏꯅ ꯂꯩꯔꯦ ꯅꯪꯒꯤꯁꯨ ꯂꯩꯔꯨꯁꯨ ꯂꯥꯛꯑꯣ ꯑꯩꯁꯨ ꯍꯌꯦꯡ ꯂꯩꯒꯅꯤ ꯑꯗꯨꯒ ꯈꯣꯡꯎꯞꯇꯤ ꯍꯣꯔꯦꯟ ꯏꯃꯥꯅ ꯂꯩꯔꯛꯑꯅꯤ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯎꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯁꯤ ꯍꯌꯦꯡꯗꯤ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯝꯗꯧꯅꯤ ꯉꯁꯤ ꯂꯩꯔꯨꯁꯤ ꯍꯥꯏꯕ ꯅꯪꯒꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯣ ꯄꯩꯁꯥꯗꯣ ꯁꯤꯝꯐꯨꯗ ꯂꯩꯗꯤ ꯂꯩ ꯑꯗꯣ ꯏꯃꯥꯅ ꯀꯥꯏꯊꯣꯛꯑꯝꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯦ 이붕어! ꯑꯦ 짜오바! ꯂꯥꯛꯑꯦ 이마 ꯇꯣꯝꯕ ꯑꯩ ꯆꯠꯂꯒꯦ 이마ꯅ ꯀꯧꯔꯦ ꯍꯣꯏ ꯆꯠꯂꯣ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯎꯀꯣ 이마 ꯑꯩꯒꯤ ꯈꯣꯡꯎꯞ ꯂꯩꯔꯛꯑꯕ꯭ꯔꯥ 이붕어, hayengне nakhoi mamoga laklagane leiro. ꯈꯣꯡꯎꯞꯇꯣ ꯅꯐꯤꯅꯔꯣꯟꯁꯨ ꯁꯨꯅ ꯂꯩꯒꯗꯕꯅꯤꯀꯣ ꯃꯥꯃꯁꯨ ꯌꯨꯝꯗ ꯂꯩꯇꯅ ꯑꯗꯣ ꯍꯌꯦꯡ ꯌꯥꯎꯁꯪ ꯅꯪꯅꯕ ꯂꯥꯛꯇꯣꯏꯅꯦꯕ ꯏꯃꯥꯅꯦ ꯍꯛꯆꯥꯡ ꯑꯃꯟꯗꯗꯨꯅ ꯂꯥꯛꯑꯕꯅꯤꯀꯣ 이붕어 ꯈꯣꯏ ꯁꯦ ꯂꯥꯛꯑꯣ 이ꯃꯨꯡ ꯆꯪꯂꯁꯦ ꯂꯥꯛꯑꯣꯅꯦ ꯍꯩ ꯌꯥꯝꯅ ꯉꯝꯗꯦꯀꯣ ꯅꯪꯅꯦ ꯃꯩꯒ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯃꯤꯅ ꯈꯣꯏꯕꯣ ꯌꯥꯎꯁꯪꯕꯨ ꯍꯦꯛ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯦꯛꯇ ꯃꯁꯥ ꯉꯝꯂꯛꯇꯕ ꯑꯩꯒꯤ ꯈꯣꯡꯎꯞꯁꯨ ꯂꯩꯔꯛꯇ꯭ꯔꯕ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ 이붕어 ꯂꯥꯛꯑꯣ 이붕어 톰바 라우네 낭보 이마와 하게 ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯆꯥꯛ ꯆꯥꯅꯤꯡꯉꯕ꯭ꯔꯣ ꯆꯥꯛ ꯊꯣꯡꯉꯨꯔꯥ ꯅꯠꯇꯦ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯨꯃꯤꯠꯁꯤ ꯀꯌꯥꯝ ꯀꯥꯔꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯝꯃꯅꯤ ꯄꯨꯡ 3:30ꯒꯤ ꯄꯥꯎ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯗꯤꯅꯦ ꯆꯦꯡ ꯂꯩꯕꯗꯣ ꯆꯥꯛ ꯈꯔ ꯊꯣꯡꯉꯣ ꯑꯗꯨꯒ ꯅꯪ ꯆꯥꯔꯣ 이마디네 학상세 호gatpa ngamgani thajadre 이마 karigino nasasi pakitni isibo khangdene kaidawrino aise mawong mi tawida yengo ada pombi ma leibado adaido anta pusela usebungo se hapo ngarang ay susak intina sade ndang yung susa sade aduno ko ngaborang ganiye se sa thakiri ma sa lulaura imane sa gam ta thakningde lolakano thakningde ande sarupudine isingarumbado ngarangido amukta sahalao isingkita thake hoi Toba Sawa ai di nang la po hok di ima ko wa ngang na ri ngai da nang ngai hak ngai ko ko nang ke rong doi no horen yaw sang ni piskai leus lao ima na thak na ba ising ang ta san gi ge inum sa ma sangam da bra koi ma yam kan na ri na ra ga bu isi khak ta pitak bra glucose pitak ta ba glucose hai bi di nang glucose khang dra अखोई इमा होइना नारगा हे थकपा चिथेक नाइबा चेगी उपु असंगबदा हापदु ngoro ngoroga yamna kuppa chini dawna thumbado awangi dukan da yam yumane adubudi aisu masa khangina aina nabada imana ising asabada semlaga pithe aduga ne chakti pijadi aduni narbadi madu pijakadamni akhoi ima hoidi madu thalaga nabai ta fai khanglaba adu rabadi akhoi ni mukta layusina ꯂꯩꯕꯕꯨꯗꯤ ꯂꯩꯃꯤꯟꯅꯔꯨꯁꯤ ꯑꯗꯣ ꯄꯩꯁꯥꯗꯤ ꯏꯟꯗꯣꯝꯆꯥꯗꯒꯤ ꯂꯧꯗꯧꯕ ꯅꯠꯇ꯭ꯔꯥ
ꯏꯟꯗꯣꯝꯆꯥꯗꯤ ꯃꯁꯥꯁꯨ ꯉꯝꯗꯦ ꯄꯩꯁꯥꯁꯨ ꯂꯩꯔꯝꯂꯣꯏ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯄꯩꯁꯥꯁꯨ ꯂꯩꯔꯝꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯁꯦꯝꯄꯨ ꯂꯩꯔꯤꯁꯤꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯦꯝꯄꯨꯗꯒꯤ ꯑꯔꯩꯕ ꯄꯩꯁꯥ ꯂꯣꯏ ꯂꯧꯊꯣꯔꯛꯑꯒꯦ ꯑꯗꯨꯒ ꯆꯥꯎꯕ ꯑꯋꯥꯡ ꯗꯨꯀꯥꯟꯗꯒꯤ ꯍꯤꯗꯥꯛꯁꯨ ꯌꯣꯟꯕꯅꯤ ꯂꯩꯔꯛꯑꯁꯦ ꯍꯤꯗꯥꯛꯁꯨ ꯂꯩꯔꯛꯑꯁꯤ ꯇꯣꯝꯕ ꯏꯃꯥ ꯆꯥꯎꯕ ꯑꯩꯈꯣꯏ ꯃꯥꯁꯤ ꯀꯧꯕ ꯇꯥꯗꯤꯌꯦ ꯏꯃꯥ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯞ ꯑꯝꯇ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯅꯦ ꯁꯥꯎꯔꯅꯨ ꯀꯩꯊꯦꯜ ꯂꯣꯏꯔꯛꯄꯗꯅꯦ ꯍꯦꯛꯇ ꯄꯤꯔꯝꯒꯦ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣꯅꯤ ꯃꯣꯏꯁꯤꯃ ꯖꯥꯠ ꯑꯃ ꯁꯣꯏꯗꯅꯕ ꯇꯧꯔꯝꯒꯦ ꯍꯥꯏꯔꯦꯗꯅ ꯆꯥꯎꯕ ꯑꯩꯈꯣꯏ ꯃꯥꯁꯤ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯆꯥꯎꯕ ꯁꯤꯗ ꯏꯁꯤꯡꯁꯦ ꯑꯔꯨꯝꯕꯅꯦ ꯑꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯂꯨꯝꯕ ꯏꯁꯤꯡꯅꯤꯅ ꯏꯪꯂꯦ ꯁꯤꯗ ꯍꯦꯛꯇ ꯁꯦꯝꯂꯁꯤꯀꯣ ꯏꯪꯂꯕꯁꯨ ꯑꯔꯨꯝꯕ ꯑꯣꯏꯔꯗꯤ ꯌꯥꯅꯤꯌꯦ ꯇꯣꯝꯕ ꯋꯦ ꯌꯥꯝꯅ ꯍꯥꯞꯆꯤꯜꯂꯨꯔꯅꯨ ꯑꯗꯨ ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ ꯁꯤ ꯌꯥꯔꯦꯅ ꯄꯤꯊꯛꯑꯁꯦ ꯄꯤꯊꯛꯂꯁꯤ ꯏꯃꯥꯎ ꯆꯥꯎꯕ ꯈꯨꯝꯗꯤ ꯏꯃꯥꯁꯦ ꯇꯥꯔꯝꯃꯣꯏ ꯇꯥꯅ ꯍꯧꯗꯣꯛꯑꯣ ꯏꯃꯥꯎ ꯁꯤ ꯍꯤꯗꯥꯛ ꯊꯛꯑꯣ ꯍꯤꯗꯥꯛꯁꯦ ꯊꯛꯑꯣꯕ ꯍꯤꯗꯥꯛ ꯀꯔꯤ ꯀꯗꯥꯏꯗꯩꯅꯣ ꯇꯨ ꯎꯔꯕ꯭ꯔꯥ ꯁꯤ ꯒ꯭ꯂꯨꯀꯣꯁ ꯑꯩꯅ ꯂꯩꯔꯨꯕ ꯁꯤ ꯊꯛꯂꯕꯗꯤ ꯐꯒꯗꯣꯏꯅꯤ ꯊꯛꯑꯣꯁꯤ ꯏꯃꯥ ꯀꯗꯥꯏ ꯊꯛꯀꯦ ꯂꯣꯏꯅ ꯊꯛꯑꯣ ꯑꯩꯅ ꯅꯥꯕ ꯃꯇꯝꯗꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯛꯎ ꯍꯥꯏꯗꯨꯗꯤ 이마수ꯊꯛꯎ ꯅꯠꯇꯦꯅꯦ ꯅꯪꯒꯤꯁꯤꯕꯨ ꯀꯗꯥꯏꯗꯩ ꯂꯧꯔꯨꯕꯅꯣ ꯆꯥꯎꯕ ꯈꯣꯏꯗꯒꯤ ꯂꯧꯔꯨꯔꯤꯔꯣ ꯅꯪꯅ ꯅꯠꯇꯦ ꯑꯩꯅ ꯑꯋꯥꯡ ꯗꯨꯀꯥꯟꯗꯩ ꯂꯩꯔꯨꯕꯅꯦ ꯅꯪꯅ ꯂꯩꯔꯨꯔꯤꯕ ꯅꯪꯗꯤ ꯀꯗꯥꯏꯗꯩ ꯄꯩꯁꯥꯅꯣ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯁꯦꯝꯄꯨꯗꯒꯤ ꯄꯩꯁꯥꯅ 이마기 붕어 ngasi기 ꯊꯧꯗꯣꯛ ꯑꯁꯤꯕꯨ 이마기 ꯄꯨꯟꯁꯤꯅ ꯀꯔꯝꯅ ꯀꯥꯎꯕ ꯉꯝꯒꯗꯒꯦ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯅꯪꯅ ꯃꯃꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯄꯥꯝꯕꯣꯝ ꯊꯤꯡꯂꯛꯏꯕ ꯏꯆꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯗ 이마ꯅ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ 이마 그러기 와루가되게 이마기 붕어 이마 누가이라키니네 이마 누가이라키니 사닝바나닝 세닝마나카탐 깨나 마우나 라이가다바 이사 피석 낭나 마라이박 티바마 보고 이바다기 Later laidagi sab chaba saiting masak kangna awana gi tawdang yaba horaknabani ne sase Ima na karigi kapino kukuno ima nana kapawraga aisu kaptaba ngamni ni ima Imagi bungo ima kaploy ima nokene Adumapu noklabasu nokna imagi mitki pigi sel sidilem koya dene imagi bungo Domjaga tomba nanga kakaduba ayu kapninge tomba 예, 그대로게. 학장 응감들부터 떠오르시고. 예, 동바. Mama ngasi디 역행미되는 거. 마음내 라이브시. ngasi디 바자르 ጨꯠ레 하이르 간다. 마키 콩그라오 포릿오 콩오 레이터루가 도리브니 ngasi디. 아두가네. 역생기 피스카리 파자버가 레이비도리브니 도 ngasi디. 이마 비서 학상 엄드라버라 이마 보 학상 엄디 아이네 가리노 강게다 이붕어 라이혹세 쿨라오마니네 라이호 호에 해봐 가다 학상 시행했어 이기네 아이도까노 아니도 이때 이마기 미치 나부마수 까레네 보던비 호이니 답이죠. 예, 이제 이 라이브 두부
ꯃꯇꯝ ꯅꯥꯏꯅ ꯅꯥꯏꯅ ꯍꯧꯕ꯭ꯔꯥ ꯑꯗꯨꯒ ꯍꯛꯆꯥꯡꯗꯨꯁꯨ ꯌꯥꯝꯅ ꯅꯤꯛꯄ꯭ꯔꯣ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯇꯥꯏꯌꯦ ꯏꯕꯨꯡꯉꯣ ꯑꯃꯨꯛꯀꯁꯨ ꯍꯧꯔꯛꯀꯗꯧꯔꯦꯅꯦ ꯀꯔꯝꯅꯣ ꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯆꯥꯗ꯭ꯔꯦꯕ ꯇꯣꯝꯕꯤ ꯁꯨꯝ ꯇꯧꯁꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯕ ꯇꯥꯕꯤꯖꯣꯏ ꯅꯣꯏ ꯏꯆꯦꯒꯤ ꯑꯅꯥꯕꯁꯦ ꯃꯦꯂꯦꯔꯤꯌꯥ ꯃꯥꯜꯂꯤ ꯑꯩ ꯗꯥꯛꯇꯔ ꯑꯃꯇ ꯀꯧꯔꯛꯈꯤꯒꯦ ꯅꯪꯅꯦ ꯌꯥꯎꯁꯪꯒꯤ ꯑꯉꯥꯡꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯒ ꯆꯠꯂꯝꯈꯤꯅꯨꯀꯣ ꯑꯩ ꯗꯥꯛꯇꯔ ꯀꯧꯕ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯇꯥꯕꯤꯖꯣꯏ ꯇꯥꯕꯤꯖꯣꯏ ꯌꯧꯕꯤꯔꯨꯔꯣ ꯇꯥꯕꯤꯖꯣꯏ ꯇꯣꯝꯕ ꯅꯈꯣꯏ ꯑꯅꯤꯅꯦ ꯆꯥꯎꯕꯒ ꯃꯄꯥꯟꯗ ꯁꯥꯟꯅꯔꯨꯔꯣ ꯆꯥꯎꯕ ꯂꯥꯛꯑꯣ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯨꯔꯁꯦ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯑꯩꯈꯣꯏꯗ ꯂꯩꯔꯣ ꯑꯉꯥꯡ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕꯗꯪ ꯈꯥꯡꯈꯣ ꯍꯥꯏꯔꯕꯁꯨ ꯁꯤꯗꯒ ꯃꯈꯩ ꯍꯦꯛꯇ ꯌꯥꯗꯕ ꯃꯤꯅꯗꯤ ꯑꯩꯕꯨ ꯀꯔꯤ ꯉꯥꯡꯅꯔꯝꯒꯅꯤ ꯈꯪꯉꯕ꯭ꯔꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯇ ꯉꯥꯡꯅꯕꯤꯔꯝꯃꯣ ꯏꯆꯦ ꯏꯆꯦ ꯇꯥꯗꯦꯅꯦ ꯏꯆꯦ 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 ꯃꯑꯣꯡ ꯑꯃ ꯆꯥꯗ꯭ꯔꯦꯅꯦ ꯁꯤꯗꯤ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯇꯥꯕꯤꯖꯣꯏꯗꯨꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯈꯤꯇꯪ ꯊꯨꯅ ꯍꯜꯂꯛꯑꯕꯗꯤ ꯏꯆꯦ ꯏꯆꯦ ꯆꯥꯎꯕ ꯉꯁꯤꯗꯤ ꯁꯥꯟꯅꯔꯒꯨꯝꯁꯤꯀꯣ ꯑꯩꯈꯣꯏ ꯃꯥꯃꯁꯨ ꯂꯥꯛꯑꯦ ꯏꯃꯥꯁꯨ ꯅꯥꯔꯦ ꯅꯪ ꯆꯠꯂꯣꯀꯣ ꯍꯣꯏ ꯑꯗꯨꯅ ꯐꯔꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯥꯛꯂꯒꯦ ꯐꯔꯦ ꯆꯠꯂꯣ ꯇꯣꯝꯕ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯄꯪꯂꯥꯞ ꯂꯥꯞꯅ ꯆꯠꯊꯣꯛꯈꯤꯅꯨꯀꯣ ꯍꯣꯏ ꯃꯥꯃ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯎꯁꯪ 2-3 ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯎꯕ ꯐꯪꯗꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯅꯥꯕ ꯁꯦꯟꯅꯗꯨꯅ ꯂꯩꯔꯛꯈꯤ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯕ ꯌꯥꯎꯁꯪ ꯑꯇꯩꯒꯨꯝ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯌꯥꯎꯕ ꯐꯪꯗꯅ ꯂꯣꯏꯈ꯭ꯔꯒꯗꯕ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯖꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯏꯃꯥꯟꯅꯕ ꯑꯇꯩꯒꯤꯗꯤ ꯌꯥꯎꯁꯪ ꯅꯪꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯩꯒꯤꯗꯤ ꯌꯥꯎꯁꯪ ꯅꯪꯅ ꯀꯌꯥꯗ ꯋꯥꯍꯜꯂꯤꯕ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯏꯃꯥꯒꯤ ꯑꯅꯥꯕ ꯍꯦꯛꯇ ꯍꯧꯔꯛꯏ ꯌꯥꯎꯁꯪ ꯊꯥ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯁꯨꯛꯅꯥ ꯅꯥꯔꯣꯏ ꯌꯥꯎꯁꯪ ꯅꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯅꯨꯕ kum